mayam ay ngasi kya mo jam na haraw re mayam hajaroy ipuroy bagi phone lakba mang na hariba nang kuire ningon jakoba chattaba na pamda handak ti chathoro aina nangi account da lupa lakh tara ka hapkhibani ado nang ngakki lik achobamga nagi nachum achobamga biya jewelry degi chatna sana do re dingme lai thoro hairak pa mayam ado alema paisa nangi noigi nupigi kari haye rani fidu bhaibra kaino adu phane khongup kado adegi ledargi sai bag amasu lairu aina hairakpa mayam tabada ko thamoi se mayam harau mangina holi bas hol se mayam talam dore mayam adu haiga phone to tat kare mayam Wrong number! Everybody go mayam wrong number no. Kanay mo abu di jano kag dia. Pabo.